IMPHAL MOREH LAMBIDA SERVICE TOURIBA GARI SINGDAGI KANGLON KAINA TAX KA HENNA LOUBA KARIGUMBA MATAMDANA TAX LOUBAGI MINGDA POT CHEI PHAJINDUNA THAMHOUBAGI THOUONG NGAIHAK LEITANA CHATHARAKPADAGI IMPHAL MOREH TRANSPORT ASSOCIATION IMTANA THA ASIGI kunmaridagi lambi asi matam kaktana ban TOUKHIBAGA LOINANA association asigi THOUMEE singna Pallel Chandel Lambi Lamkang Center Mapa Da Wakat Meepham Chathakhre Wakat Meepham aduga mari lainana IMPHAL MOREH Transport Association IMTA gi President KT Ruangam na hai IMPHAL MOREH Lambida Gari Service Tauraga imung pujari basingda KANGLON KAINA ka HENNA sel gi demand torpa asina maram oiraga khudong sadaba kaya mayoknare sendong khara phangadara haina gari service tauraga HENNA paisa tingbagi phibam da lakpadagi hawkhiba tang kunmari dagi lambi asi matam kaktana ban tawbaga loinana Wakat Meepham asi phambani association taliba demand sing adudi IMPHAL MOREH lambi da service tauriba gari singdagi KANGLON KAINA tax lobiganu lambi asida lauriba makhal kayagi taxing asi hantabiyu amadi tax lawpham masing hantabiyu amadi gari singdagi phajin hoba pot chai sing pithora u haibasini driver sing asi miyamgi damakta laibani maramaduna driver sing bu ikai khumnabi bagaloinana driver sing asoi angam thokan biganu IMPHAL MOREH Transport Association na sangsilakliba khongjang asi khangba ngamlaktabadagi sangsilakpa khongjangni masida miyamnasu mateng pangbiyu haina mahakna phongdokhe Removal of illegal taxes and reducing of tax amount. Hai bese tax lobo mayam se. Moreh to IMPHAL hai bese tax lobo se yamal le. Akoi gari ecovan hai se gari macam sab chelaga jumda gari sara kana gumadi nomagi sara tanba yau jabani. Adu gumadu kari amta profit lo daba. Akoi na tax lobo mayam koida aina hygienic bese moi gi damak ta koina paisa tan bro. Hygienic ise aina. Point ani da thamjaning bane. Adu gi tax to lobby ganu akoi prayana su yaraga akoi tawjabani prayaga ulap ullaga tawjabani akoi itom dana ga tawjab nate ko mi se waman dana dugi akoi che tax te lobby ganu hairaga koina ngasi je ban tawjaba che indefinite ban tawjabani ngasi